South Korea ki Maming Leiraba Actor Lee Sun Kyun Ngasi Chingnaningai Oiba Mawong da kar manung da Siraga Leiramle hairi. Oscar Award fangkraba film Parasite takum ki actor asi Central Seoul da leiba park amada khamba gari car amagi manung da siduna leirambani hairi. Mark society togduna sibo oiramba yai haina chingnari. Laikhidraba actor asi ki loina bina pau pirakpadagi misi asi ki matangna police na khangnakibani. Lee Sun Kyun na yum madudagi Talk to Media Society with Amasu Iduna, Tamlami Hairi. Mark Ganja Amasung psychoactive drugs in Kahina Sizinabana, Police Namhaki Matagda, investigation Chataduna Lakibani. Say Sigo October da Mahak Mihai Kapachin Jack Sisini, Haibagi Maralda, Police na internal investigation Chatabaho Kibani. Masina Maram Hiraga, Nauna Putoka the Korean thriller drama serial, No Way Out Yaukidabani. Intern Metropolitan Police Agency na Fongduropagi Matungina. Haukiba October Kungamari da Mahak Ganja Amasung psychoactive drug kaya sizinay haibagi maralda wahang paung chathabagi damak October Kunganipanda Samanthaki. Investigation na si chatharingay manung da Mahak South Korea thadokuna chatpada athingbasu thamki hairi. Misi asiga mari lenina ligi samgi sample sing test obadadi drug negative result fangki adumoina mak makhata na police na thizin humjin bagi thabak chathaduna lakibani hainusu pawasa na makhatari.